ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯅꯤꯡ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯖꯗꯦ꯫ ꯕꯕꯥꯅ ꯂꯧꯕꯨꯛꯇ ꯁꯝꯕꯣꯠ ꯈꯣꯏꯔꯒ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯁꯤꯕꯨ ꯄꯥꯟꯅꯗꯨꯅ ꯏꯃꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ ꯑꯃꯗꯤ ꯏꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯕꯖꯥꯔ ꯀꯥꯗꯨꯅ ꯑꯐꯪ-ꯑꯐꯪꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯒ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯨꯖꯕꯅꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯅꯨꯃꯤꯗꯥꯡ ꯈꯛꯇꯅꯤ ꯎꯅꯕ ꯐꯪꯂꯤꯕ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯅꯨꯄꯥ ꯉꯥꯛꯇ 4ꯅꯤ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯈꯥꯗ ꯂꯩꯖꯕꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯥꯅ ꯕꯖꯥꯔ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯋꯥꯏꯔꯝ, ꯐꯤꯁꯨ ꯐꯤꯁꯥꯝ ꯑꯩꯅ ꯂꯣꯏꯅ ꯃꯥꯏꯄꯨꯅꯅ ꯇꯧꯖꯩ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯍꯩꯖꯤꯜꯂꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯏꯕꯨꯡꯁꯤꯡꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯔꯛ ꯃꯔꯛꯇ ꯃꯣꯏꯁꯨ ꯇꯧꯕꯤ, ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯃꯈꯣꯏꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅ ꯑꯩ ꯏꯊꯟꯇꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯧꯏ, ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤꯅꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯥꯅꯤ, ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯆꯠꯅꯤꯡꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ, ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯊꯣꯛꯈꯤꯅꯤ, ꯃꯈꯣꯏꯅꯁꯨ ꯑꯃꯨꯛ ꯍꯧꯔꯨꯒꯅꯤ, ꯑꯁꯨꯝꯅ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯀꯥꯏꯗꯅ ꯂꯦꯡꯗꯅ ꯊꯜꯂꯝꯕ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯃꯇꯦꯡ ꯁꯨꯡꯄꯥꯡ ꯄꯥꯡꯕꯤꯗꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ, ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤ ꯑꯩ ꯏꯊꯟ ꯈꯛꯇ ꯑꯣꯏꯕꯅ ꯑꯩꯁꯨ ꯋꯥꯏ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯇꯧꯒꯗꯕ ꯂꯩꯔꯕ ꯏꯊꯧꯅꯤ, ꯁꯠ-ꯁꯠ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒ ꯀꯣꯟꯅ ꯄꯣꯊꯥꯕꯅ ꯐꯩ ꯈꯟꯗꯨꯅ ꯑꯩꯁꯨ ꯂꯩꯔꯤꯕ ꯏꯅꯝꯃꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯇꯧꯁꯤꯜꯂꯤ꯫ ꯍꯩꯕꯁꯨ ꯂꯣꯏꯅ ꯍꯩ꯫ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯅꯝꯃ ꯑꯌꯥꯝꯕꯁꯤꯡ ꯃꯈꯣꯏꯁꯨ ꯐꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡ ꯐꯥꯗꯣꯛ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯣꯛꯄ ꯑꯃꯗꯤ ꯗꯦꯕ ꯀꯔꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯟꯗꯨꯅ ꯋꯥ ꯅꯣꯛꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏ-ꯅꯨꯡꯉꯥꯏꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯑꯐ-ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯑꯃꯠꯇ ꯈꯪꯂꯛꯇꯕꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯂꯛꯂꯤꯕꯁꯤ, ꯑꯗꯨꯅ ꯐ꯭ꯔꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯤ ꯁꯥꯔꯒ ꯅꯈꯨꯠꯇ ꯁꯦꯟ ꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯑꯋꯨꯟꯄꯣꯠꯀꯤꯁꯨ ꯅꯃꯥ ꯅꯄꯥꯗ ꯀꯩꯁꯨ ꯀꯣꯛ ꯁꯥꯔꯔꯣꯏ꯫ ꯐꯤ ꯁꯥꯔꯒ ꯐꯅꯦꯛꯇꯨꯁꯨ ꯂꯧꯍꯧꯔꯅꯤ, ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯅꯈꯨꯠꯇꯨꯗ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯍꯧꯔꯒ ꯇꯦꯛ-ꯇꯦꯛ ꯑꯗꯨꯝꯅ ꯆꯥꯎꯈꯠꯅꯕꯁꯨ ꯇꯧ ꯍꯥꯏꯗꯨꯅ ꯌꯥꯝ ꯐꯖꯅ ꯀꯥꯟꯅꯒꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯐꯤ ꯁꯥꯔꯛꯇꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯥꯅꯤꯡꯕ ꯄꯣꯛꯂꯝꯗꯦ꯫ ꯏꯅꯝꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯂꯦꯡꯗꯕꯤꯗ ꯏꯊꯟ ꯈꯛꯇ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯏꯃꯥꯗ ꯍꯧꯗꯣꯛꯏ꯫ ꯏꯃꯥꯅꯁꯨ ꯐꯩ ꯏꯆꯥꯅ ꯍꯧꯗꯣꯔꯛꯂꯤꯕꯗꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯟ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯐꯤ ꯁꯥꯅꯤꯡꯂꯕꯁꯨ ꯀꯣꯟ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯕꯕꯥ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯀꯥꯏꯊꯣꯛꯂꯒ ꯂꯩꯔꯁꯤ, ꯍꯌꯦꯡ ꯐꯤ ꯁꯥꯔꯒ ꯌꯣꯜꯂꯒ ꯑꯃꯨꯛ ꯁꯅꯥ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯧꯗꯣꯛꯏ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯉꯥꯏꯈꯣ, ꯏꯃꯥꯅ ꯕꯖꯥꯔꯗꯒꯤ ꯁꯦꯂꯣꯟꯕꯤ ꯄꯨꯔꯒ ꯂꯩꯔꯒꯦ, ꯑꯗꯨꯒ ꯅꯪꯅ ꯐꯅꯦꯛ ꯁꯥꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯉꯝ-ꯑꯉꯝꯕ ꯁꯤꯡꯀꯠꯂꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥ ꯇꯥꯟꯅꯗꯨꯅ ꯁꯨꯝꯅ ꯇꯧꯔꯒ ꯀꯣꯟ ꯑꯃꯁꯨ ꯂꯩꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯍꯩꯇꯕꯒꯤꯅꯦ, ꯈꯨꯠꯑꯣꯏꯗꯕꯒꯤꯒ ꯁꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯏ꯫ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯑꯩ ꯏꯊꯟ ꯈꯛꯇꯅ ꯇꯧꯏ, ꯑꯗꯨꯒ ꯐꯤ ꯁꯥꯕꯒꯤ ꯃꯇꯝꯁꯨ ꯀꯥꯏꯊꯣꯛꯄꯗ ꯌꯥꯝꯅ ꯋꯥꯏ, ꯌꯥꯡꯁꯨ ꯈꯔ ꯀꯪꯁꯤꯜꯂꯛꯏ꯫ ꯏꯃꯥꯅꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯅꯪꯅ ꯇꯧꯕ, ꯐꯤꯁꯨ ꯑꯃꯨꯛ ꯁꯥꯕꯗꯗꯤ ꯅꯌꯥꯡꯗꯣ ꯂꯣꯏꯅ ꯀꯪꯁꯤꯜꯂꯦ, ꯑꯗꯨꯅ ꯁꯪꯕ ꯀꯥꯟꯗ ꯁꯥꯎ,
Nangna ngamdre haina leirabadi yum asida patrong hogani. Imana ngaihak chatrabadi karaidagi paisana chagadoribano. Napabungsu adumangai. Mina sambot khoibagi neglaktrabadi paisa phangba natte haiduna imana su aingonda hai. Adubu aisu paisa leiraga leiba natte mingondagi lauraga leiba oibana warabasu wadaba saduna aina ngamnaba nomagi phanek marak amata oirabasu phangnaba tek sai. Ithakta leiriba ibungsingsu nupi angangi wakhal amata leitabana aisu nupana hana khoige hairaklabasu kiduna hekta yaramde. Inkhalakpa matamni aikhoisu nungsi nungon koiba langba chatpa ngauba yauningi. Adubu ithakta ibung mari chokthok sauna leibana makhoina ngangakadra phurakadra haibagi kiba aduna aisu nupa amata koinade. Ayambana aikhoi ayung nungthinda amata unaba sangde numidangi chak chaba matam asida pulliba asi natana nong hek nganbadagi magi thokpa thabak loina chanakhibani. Aduna numidang chak chaba matam asida unariba asi khatani. Atay matamda unabagi matam phangdrabasu chak chaba matam asidadi magi aningba apamba loina phongdoi. Imanasu ibung ahanda asumna hai. Nachanupi asina yumgi thaba inkhang loina tawduna leire. Nupa hana poi haina karibu kanagadagi. Yumsida mau amadi darkar oirabani. Ama natraga amadi nakhoisu gyan taba yare haiduna imana wafam asi hodoi. Imana hairiba wase tabadagi ibungsingi maraktagi phagi tawduna asumna hairakpasu yawi. Aikhoigi marakta naitom yaujabi ichanupi asi luhonglaba matungda aikhoi kona honggadoribani haibasu yawi. Adubu ibung ahannadi asumna hairai. Ai thabak tawrakanda ichanupigidi awung awan chauna tamduna yamna chauna honggadoribanida. Aduga ichanupigi bor oigadoriba nupadusu aina afaba khallaga thigadoribani. Nupa nahaka koihanba yaba natte haiduna aikhoi mayam phagi tawduna nokminai. Leijadrabasu lairaba imung oijarabasu khana chainabagi mahutta asumna chara namata chagera ani chagera harauna noknokduna leiminaba asina aigidi khwaidagi pamjabani. Koktagina khongphauba sanaina yomlaga chaningba chaba seningba setlaga imung manung mot manadaba nuti numit khudingi khana chainaba nongmata santi leitaba imungda leigadabagi sarupudi chara nama helabasu asumna noknokduna leiba sina hena phai haiduna aigi pukningdasu khanjai. Migi paisa paiba ina khunba macha masu amata kalagude. Aigi ima ipa amadi ibungsing asitabuni aina nungsijariba. Mathang mapoktasu makhoiga punna pokminajage leiba phangjage haiduna nunti numit khudingi isor magi mafamda khurumjaribani. Inkhalakpa matam asida nupa amata koijadrabasu inam masing leiriba asina nupi haibasidi noma natraga nomadi masagi apokpa mayum asi thadoklaga nupa mayumda chatkadoribani. Aikhoisu laklibasini chamanai. Aduna nangsu hojitagi hauna awunpo langsinba hawro. Nangna sajariba phaneksing asi amamam anini loksillo. Aduga atay phanektu yonthoklaga nangna apamba pochai leisanbasu yare. Natraga maru macha masa hawraga awunpo tungsinbasu yare haiduna aisu inamasingna takpidwadagi makhoina takpiba adu induna maru macha masa hawduna awungpo langsinba hawjai. Imana tawriba thabak amadi babana suriba thabak asina aina karigumba khuda asida lohongba tari hairaga makhoina awunpo langba ngamloi haiba aisu khangi. Maram asina migi mamangda mayam ama pudrabasu khara makhaidi aina ngamba makhai awunpo langsinjai. Isa ithanta amuksu khanjai nupadi koide awunpo langsilibasibu aibu yum pangadra paloidra haiduna nongdambagi nongdamni kananabu khangba ngamgani haiduna aisu angamba kharadi tungsinjai. Noma hokhibana matamsu adumak haujinki sahisu noma-nomagi adumak yamsilai. Ibungsingi maraktagi nupi thiba yaurai. Hana aina puramba tawramba thabak ayamba inamma ani lakpadagi aisu hojikti khara komle.
ꯐꯤ ꯁꯥꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯁꯨ ꯃꯔꯨꯞꯁꯦ ꯈꯔ ꯑꯆꯧꯕ ꯍꯧꯕ ꯉꯝꯖꯔꯦ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯏꯕꯨꯡ ꯑꯅꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯏꯅꯝꯃ ꯃꯔꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯐꯪꯖꯕꯗ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯣꯠ ꯃꯥꯟꯅꯗꯕ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯣꯛꯏ, ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯗꯪꯗꯪ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯩ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯀꯧꯅꯩ꯫ ꯊꯔꯨꯝ ꯊꯝꯗꯨꯅ ꯀꯧꯅꯗꯕꯤ ꯍꯥꯏꯕꯗꯨꯃꯗꯤ ꯇꯧꯗꯦ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯅꯨꯄꯥ 4 ꯄꯣꯛꯄꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯥꯛꯈꯨꯝꯒꯤ ꯈꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯄꯤꯖꯊꯣꯛꯈꯤ꯫ ꯏꯅꯝꯃ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯨꯡ ꯑꯇꯣꯝꯕ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯏ꯫ ꯏꯅꯝꯃ ꯑꯇꯣꯝꯕꯤꯁꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯂꯣꯏꯔꯒ ꯑꯩꯒꯤ ꯐꯤ ꯁꯥꯕ ꯑꯁꯤꯗ ꯂꯪ ꯆꯥꯛꯄꯤ, ꯃꯔꯨꯞ ꯈꯣꯝꯕꯁꯨ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯩ, ꯕꯖꯥꯔꯗ ꯐꯅꯦꯛ ꯌꯣꯟꯕ ꯆꯠꯄꯁꯨ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯩ, ꯑꯩꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ, ꯏꯃꯥꯟꯅꯕꯤꯗꯧꯅ ꯂꯣꯏꯅꯩ꯫ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯕ ꯂꯣꯏꯔꯕꯅꯤꯅ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯃꯇꯝ ꯆꯥꯔꯦ, ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯅ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅ ꯏꯃꯥꯗ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏ꯫ ꯏꯅꯝꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤ, ꯑꯗꯨ ꯀꯨꯏꯅ ꯂꯩꯁꯥꯔ ꯂꯩꯔꯒ ꯍꯧꯖꯤꯛꯐꯥꯎꯕ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯊꯝꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯄꯥꯟ ꯊꯣꯛꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯕꯖꯥꯔ ꯆꯠꯄ, ꯐꯅꯦꯛ ꯌꯣꯟꯕ ꯆꯠꯄ, ꯃꯔꯨꯞ ꯈꯣꯝꯕ ꯆꯠꯄꯅ ꯑꯩꯁꯨ ꯅꯨꯄꯥꯅ ꯍꯥꯟꯅ ꯇꯨꯡ ꯏꯟꯅꯔꯛꯄ, ꯂꯛꯅꯔꯛꯄ ꯑꯃꯗꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯆꯍꯤ ꯃꯇꯥꯡ ꯌꯥꯔꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯥꯊꯤ ꯑꯃꯠꯇꯗꯤ ꯉꯥꯡꯗꯦ, ꯐꯖꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯥꯝꯕ ꯌꯥꯎꯔꯒꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯝꯃꯒ ꯇꯣꯛꯅꯈꯤꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯀꯨꯏꯅ ꯁꯥꯡꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯌꯥꯝꯕꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯅꯠꯇ꯭ꯔꯒ ꯑꯅꯤꯔꯛꯇꯤ ꯑꯩꯁꯨ ꯕꯖꯥꯔꯗ ꯐꯅꯦꯛ ꯊꯥꯕ ꯆꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯔꯨꯞꯀꯤ ꯐꯤꯔꯣꯟ ꯐꯥꯔꯣꯟ, ꯃꯣꯝꯄꯥꯛꯐꯤꯗꯛꯅꯆꯤꯡꯕ ꯂꯩꯕꯁꯨ ꯑꯌꯥꯝꯕꯅ ꯆꯠꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯅꯧꯕ ꯑꯃꯁꯨ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯖꯩ꯫ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯃꯥꯜꯂꯤ, ꯑꯍꯟꯁꯨ ꯈꯔ ꯑꯣꯏꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯇꯥꯊꯤꯅ ꯆꯩꯕꯗꯨꯁꯨ ꯍꯦꯛ ꯇꯟꯗꯨꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗꯦ, ꯅꯨꯡꯁꯤꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯎꯅꯕ ꯊꯣꯛꯄ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯆꯦꯟꯕꯤꯈꯤ꯫ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯃꯥꯜꯂꯤ꯫ ꯏꯁꯥꯁꯨ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯔꯦ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯥꯔꯦ꯫ ꯑꯁꯤꯗꯒꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯔꯕꯗꯤ ꯏꯁꯨ ꯌꯥꯎꯔꯛꯄꯗ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯕ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯕꯗꯤ ꯉꯝꯗꯦ꯫ ꯃꯥ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏꯁꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯆꯨꯝꯅꯈꯛ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅ ꯑꯩꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯄꯦꯟꯗꯕ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯦ꯫ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇꯕ ꯑꯣꯏꯕꯅ ꯏꯁꯥ ꯌꯥꯅꯔꯒ ꯆꯦꯟꯕꯒ ꯑꯣꯏꯔꯦ꯫ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯊꯥ 1.5 ꯈꯛꯇꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯩꯊꯣꯛꯂꯤꯕ ꯑꯁꯤ꯫ ꯑꯌꯥꯝꯕꯅ ꯑꯀꯨꯞ ꯑꯇꯥꯏꯗꯤ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯁꯨꯔꯦ, ꯇꯧꯕꯇꯕꯨ ꯎꯄꯨ ꯀꯥꯡꯊꯣꯟ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯆꯧꯕ ꯑꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯕꯨꯡꯁꯤꯡ ꯃꯈꯣꯏ ꯇꯥꯟꯅꯗꯨꯅ ꯂꯥꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯏꯃꯥꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯒ ꯍꯜꯂꯛꯄꯅꯤ ꯀꯔꯤꯅꯤ, ꯑꯎꯟꯄꯣꯠꯇꯤ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯨꯏꯅ ꯌꯩꯊꯣꯛꯇꯕꯤꯗ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯤ ꯏꯁꯤꯡ ꯈꯔ ꯋꯥꯏ꯫ ꯑꯉꯥꯡ ꯑꯅꯧꯕ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯐꯤꯁꯨ ꯐꯤꯖꯥꯝꯕꯗ ꯏꯁꯤꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯏꯄꯥꯝꯗ ꯊꯥ 3ꯒꯤ ꯂꯩꯕ ꯆꯠꯂꯤ꯫ ꯌꯨꯝꯗꯗꯤ ꯏꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏ, ꯑꯗꯨꯒ ꯏꯅꯝꯃꯁꯨ ꯌꯥꯝꯅ ꯂꯩꯕꯅ ꯑꯩꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯀꯔꯤꯁꯨ ꯋꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯆꯠꯄꯅꯤ꯫
ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯍꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯗ ꯃꯈꯣꯏꯁꯨ ꯋꯥꯕꯗꯒꯤ ꯌꯨꯝꯗ ꯊꯥ 3ꯒꯤ ꯂꯩꯔꯨꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯇꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯂꯥꯛꯏ꯫ ꯊꯥ 3ꯒꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯏꯆꯥ ꯑꯗꯨ ꯅꯪꯒꯟꯗ ꯄꯣꯛꯈꯠꯇꯨꯅ ꯏꯁꯤꯡ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯒ ꯄꯣꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯁꯨ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯈꯤꯕꯗꯨꯅ ꯑꯉꯥꯡ ꯑꯁꯤꯅ ꯆꯍꯤ 3-4 ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯈꯣꯡ ꯈꯨꯠ ꯆꯤꯛꯄ ꯇꯥꯡ ꯆꯤꯛꯄ ꯌꯥꯝꯅ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯄꯣꯛꯄ ꯅꯧꯔꯤꯉꯩꯗ ꯑꯩꯁꯨ ꯑꯉꯥꯡ ꯀꯞꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯕꯨ ꯑꯉꯥꯡ ꯄꯥꯏꯊꯣꯛꯄꯤꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯇꯨꯝꯂꯤꯉꯩꯗ ꯌꯥꯅ ꯌꯥꯅꯕ ꯅꯪꯅꯕ ꯇꯧꯕꯗ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯥꯇꯤꯜ ꯑꯆꯧ-ꯑꯆꯧꯕ ꯑꯃꯗꯤ ꯀꯣꯔꯐꯨ ꯑꯆꯧꯕ ꯄꯨꯗꯨꯅ ꯏꯁꯤꯡ ꯍꯣꯟꯈꯤꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯈꯛꯇ ꯆꯩꯅꯥ ꯐꯥꯎꯔꯛꯄꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯩ꯫ ꯗꯣꯛꯇꯔ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯦ, ꯑꯗꯨꯕꯨ ꯐꯕꯗꯤ ꯑꯃꯠꯇ ꯐꯗꯦ꯫ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤꯕ ꯃꯈꯩꯗꯤ ꯐꯩ, ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯇꯣꯏꯅ ꯅꯥꯏ ꯍꯥꯏꯕꯁꯤꯁꯨ ꯏꯀꯥꯏꯕꯗꯒꯤ ꯅꯥꯔꯕꯁꯨ ꯅꯥꯗꯕ ꯁꯥꯗꯨꯅ ꯇꯧꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯃꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯥꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯔꯤꯗ ꯁꯥꯟꯅꯕ, ꯑꯩꯒꯤ ꯋꯥ ꯈꯛꯇ ꯉꯥꯡꯅꯕ ꯑꯣꯏꯅꯤꯡꯗꯨꯅ ꯏꯁꯥꯁꯦ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯌꯥꯝ ꯃꯔꯛꯇ ꯐꯝꯂꯕꯅꯤꯅ ꯅꯥꯕ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯅ ꯅꯥꯗꯕ ꯁꯥꯗꯨꯅ ꯑꯉꯝ ꯇꯥꯟꯗꯨꯅ ꯇꯧꯁꯤꯟꯈꯤꯕ ꯑꯗꯨꯅ ꯑꯅꯥꯕꯁꯤꯁꯨ ꯑꯗꯨꯃꯛ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯐꯃꯨꯡꯗ ꯇꯥꯈꯤꯕꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅꯁꯨ ꯂꯣꯏꯅ ꯍꯥꯏꯅꯩ, ꯆꯕꯤꯠ ꯅꯥꯒꯂꯤ ꯃꯄꯥꯝꯗꯒꯤ ꯂꯩꯅꯥ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯄꯨꯔꯒ ꯂꯥꯛꯇꯨꯅ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯕ ꯌꯥꯎꯏ꯫ ꯑꯁꯣꯟꯕꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕꯗ ꯋꯥꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯅꯥꯕꯕꯨ ꯀꯅꯥꯅ ꯅꯥꯅꯤꯡꯕ ꯌꯥꯎꯕꯒꯦ? ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯆꯥꯅꯤꯡꯕ ꯆꯥꯔꯒ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯑꯁꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯅꯥꯕꯅꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯁꯤꯁꯨ ꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯅꯥꯕꯕꯨ ꯀꯅꯥꯅ ꯄꯥꯝꯕ ꯌꯥꯎꯕꯒꯦ? ꯑꯅꯥꯕꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯋꯥꯈꯜ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯩ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯅ ꯐꯅ ꯍꯥꯏꯕꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯦꯡꯁꯤꯟꯕ ꯀꯌꯥ ꯑꯃꯅꯁꯨ ꯊꯤꯅ ꯍꯥꯏꯕꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝꯗ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯥꯎꯔꯕꯅꯤꯅ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥ ꯂꯥꯛꯂꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯥꯔꯒ ꯁꯤꯗ ꯂꯩꯕꯅ ꯌꯨꯝꯂꯣꯝꯗꯗꯤ ꯏꯆꯥꯗꯣ ꯃꯊꯟ ꯈꯛꯇꯅꯤ, ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯗꯗꯤ ꯏꯅꯝ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯏ, ꯈꯟꯅ ꯆꯩꯅꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯖꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯄꯥ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯍꯟꯈꯤꯕꯅꯤ꯫ ꯍꯟꯗꯛꯃꯨꯛ ꯂꯥꯛꯄꯗꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯨꯔꯛꯏ, ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯣ, ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯊꯅꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤ ꯊꯕꯛ ꯁꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯐꯪ-ꯑꯐꯪꯕ ꯁꯨꯒꯗꯕꯅꯤ, ꯑꯩꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯦ, ꯊꯕꯛ ꯁꯨꯕ ꯍꯧꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯊꯥ 3-4 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯨꯇꯤ ꯐꯪꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯇꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯅꯪꯅ ꯍꯟꯗꯛ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯈ꯭ꯔꯁꯤ, ꯑꯅꯥꯕꯁꯤꯁꯨ ꯈꯔ ꯐꯕꯒꯨꯝꯅꯁꯨ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯕ ꯌꯥꯗꯦ, ꯑꯉꯥꯡꯁꯤꯗꯤ ꯄꯨꯈ꯭ꯔꯒꯦ꯫ ꯑꯩ ꯑꯃꯨꯛꯀꯁꯨ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯧꯕ ꯋꯥꯠꯂꯤ꯫ ꯍꯟꯗꯛ ꯆꯠꯂꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯅꯪꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯂꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯩꯁꯨ ꯂꯩꯇ꯭ꯔꯦ, ꯏꯃꯥꯈꯣꯏꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯉꯝꯂꯣꯏ, ꯑꯉꯥꯡꯁꯤꯒ ꯍꯣꯠꯅꯕꯗꯨ ꯃꯕꯥꯅꯤ ꯈꯛꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯧꯔꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯄ꯭ꯂꯥꯟ ꯁꯤꯟꯅꯗꯨꯅ ꯋꯥ ꯄꯨꯝꯕ ꯂꯣꯏꯅꯔꯕ ꯖꯥꯠꯅꯤ꯫ ꯑꯩ ꯈꯛꯇꯅꯤ ꯈꯪꯗ꯭ꯔꯤꯕ꯫ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯤꯕ ꯑꯗꯨꯗꯒꯤ
nupi ama khangnaraktuna yumda puraktuna thamlaba jatni. Imakhoinasu wa chawthoraktringaisida angang adu hana lausiluro aduga luhonglaba matungda oina pau pisi haibadagi manasu aingonda karimata hairamdabani. Wafam asi aruba oibana manasu aigi inakta ma hek tholakpa numit aduda laktuna angang adu puraga chatkibani. Lekai mayam khangaklabadi wajau thoklani haiduna ahal lamansing khara tanaraga afaba numit ama yenglaga khudakta kaina katkhi. Imakhoinasu mana purakliba nupi aduna hena pami maramdi aidi ngaihak leitana Nagali. Ahal loisilaklaba matam asida mana aikhoigi seba tawgadra hairaga aikhoina dum onsilaga magi seba tawraga leire adunadi ma mayumda leibagi leiba adum leijarani haiduna khallaga hongba jani. Mi mayam ama yaoribasu yaodrabasu haiduna mamingtangi oina athuba matamda kaina kathokhibani. Lekai aduda aisu kuina matam sangna leiraklaba maram oibana aiga khangna janaba imanabi kaya amasu lei. Makhoina nungsibirapadagi pau adu aingonda hairakpani. Pau adu hek tabaga aikhoisu imung manung amadi sagai natai mayam ama huptuna chatli. Nupi ama leina kainakhiba wa loisinkiba sunataba machasu leiriba nakhoina tawriba thawong asidi yaningde haiduna aikhoisu polista case thangali. Tarai wafam natabana poliski manak yauraga maikai animaki wa makhoina punna tare. Aisu yum amada mawani leiminabasi nungairaroi khanbadagi icha asi lausilaga ipamda leijarage haiduna haijai. Adubu icha asi chahi 5 henkibana mamagi manakta leiba yadre. Nupa mayumna hena chawi angang asigi maramdadi angang asi mapagi manakta leigadabani haiduna angang adubusu lwbikhi. Aina hek pokchariba isa adu phawba naok nakonba phangdaduna makhoigi manakta setuna pukhiba tare khanbadagi aisu yamna kapchai. Angang adusu aibu kauduna yamna kapi adubu mana pamjaba sanapot asapot kaya ama leiduna themlaga pukhi. Yingjahauba natana aisu karisu upai leite. Maga kainakhiba leiminaba phangdabadi araibani. Ichasiga kainagani khanbada aigi thamoi asi machit kaya thongna kaikhi. Hana naraga leibadu khara phare haiduna khanjabani. Isagi wakhalda amuka suhena anaba henjele. Isada hana leiramba anaba sing adudi tokthokraga wakhal leina naba horai. Chagani thakani khangdaba angaubi amagi matawgumna aisu leiba horakpadagi ibung sing amadi ima ipa makhoi mayam tanaduna aibu afaba doctor amaga tanaraga yamna fajana kopna yengsilaga hidak langthak kaidana pijabadagi matam kharagi matungda ai isa amuk gyan tajarai. Gyan taraklaba matung asidadi ichabuni nungsi haibabu mabudi aigi thamoisina sungya yaningde. Miyoiba haibasi kayada puksin pikraba nungsinaraga yumban mari thamlaga icha pokliba mana Nagali haiduna atopa nupi ama thiba ngamlibani. Karingumba nupa makhoina naba ngamdaba oiramladi aikhoina nupa amada yum panthokhragwadi samas asina kari haibigani. Nariba aibu phajana yengaga layeng thoklaga hidaguli charaga phanaba honagedi haidraga anaba aibuna mapamda leijakhrani hairaga makhoigidi nungainaba chathourabasu halakpada magi nupi angang leiramnaba awaba pothabam oinabagidamakta watpa yade khanduna nupi thijelaklibani. Asugumbagi chaina saitheng asi aikhatanatana khangba nupi kaya amasu leiramgani. Aina anaba pharaba gyan taraklaba matam asidadi sa onkhraba makhoigibudi karisu khande. Ibuk thoki izadubudi amu nungsiba uningba phaurai. Phanglaroidaba aigi inakta amuk hana lau haiba yararoidaba aigi isa adubu ningsingna ngasisu awaba chaina kaya ama khangjari. Makhoisu kayam kuina nungaina leiba ngamgani. Aina phauriba thamoida pungamdraba awaba kaya puriba maicha kaya ama khanglibasi nongma natraga nongmadi makhoisu puba oisanu haiduna. Pendraba aigi thamoi asina penabagidamakta makhoida awaba tanabagidamakta isorda khurumjaba lepjadre. Mama oibisingna wabadagi waba mama macha khainaba sena khainaba simuk waba ani sude haibadu makhoi khangdraba male. Aina wariba sigumna makhoisu makhoigi mathakta thoklaga
ꯈꯪꯕ ꯑꯋꯥꯕꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯑꯣꯏꯔꯁꯅꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫